lengshinbirkshi mayam Mangang Pakhang na taramna okchari. Ngasi breaking bit anwba episode amuk puduna lkchari. Taminnrsi episode 7. Ahnba singda waltergi school gi ojasing amadi drug department ki police mayam punduna meeting tarami. Meeting manungda walter amadi scholar paminaduna lerami. Adubu walter amadi scholar makhoi anidi meeting da hainari bawasindu taramde. Walter na scholar ki faganda nanbiduna sanarami. Makhoi anigi oiba tonganba sangsar amada yamna intimate oiba mawngda leminarami. Ikhang khangawdana school ki principal na harai Walter haibani pasi akhoi school ki science department ki chairman ni Walter si hauzik masangamdabagi suti lawduna lairibani. Adubu mahang achatringe matamda akhoi school dagi mangkiba lab ki pochai sing ado kari no habdo Walter dagi amtang khanghosi. Wahai sitabada Walter amadi scholar complete khangi Walter na ipapakana moigi chemistry lab dagi mangkiba marks amadi atai pochai sing do hairami. Meeting aduda lakliba parents singasu criminal oriba higobu matau karamna school asida tabak taram libano mahakbu kanana tabak hap libano haiduna yamna saunarami. Mathangi sinda jesi mayumgi basement da nupi ama thong hangdoktuna changai aduga harai yum asida basement achauba amasu yauri nakhoina season ni momongda season na ba yaragadaba basement ni mafam ase yamna su phaba mafam ni aduga yumthang lariba mi singa sisu yamna phaba mi ngatani lakliba nupi ado jesi gi mem se yona ba lakibani adu mahakna lakku matamda yum yengba mi ama ani syori matai manau ani amasu yauribani adubu matai manau ani duna yum yengba loraga tholakpa matamda first floor da khoduna leiba akhoba mase du urami aduga hanglami masidi kari tawkhibagino akhoba adu ubada matai manau ani do yum adu lening bagi interest lekhitre tanja asida Walter su jesi gi manakta jesi unaba lakhi jesi di makhoi gi me chongpam ban manung da thariba sofa adu da ta duna lerami Walter na sanglak tun hanglai nang di kamdore na sakhara nungairabra jesi na harai yana ba adum leiri haibuduni ado nang di naru kokpudagi yam sathiba bek kamalame he Walter na harai nang hospital da leiringida ai laklambani adubu nang gyan mangdun lehore nang gadi wari sanaba ngamalmdre jesi na harai nang laklame haba pit na harai engonda adu nang na pit tagi tuko gi address hangki haine nang yam sauki hai tuko do hatpa chalamdong malena pit na engonda pautamine adubu nang hajuk pau hingleba asina takpadi nang nasagi aphabata khanthara matungda tuko unaba chalamaroi aduna ni natra Walter na harai nang haido lale ai tuko unarore ado karigino nang yum yolibase jesi na harai ado bro yum sida ibani nane esita thada dunami ani juice samdokhrajana maram aduna ne ai yum asida leiba ngamdre yum asida khong hamba phaw ngamdre aduna ni ai yum se yolage na tawribase hajidi yum se moi ani sikhrabani na moi ani gi thawai ngata changdara tamnaramani aduna mi kananta leiba ngamlaroi haujuk phawa jesi Walter na tuko unaba chatlu hapse thajaramde adun amkasu hanglai nang tasingna tuko unaba chatlubrane Walter na pesa miyam yawo chekhaw ama piduna harai masi ibani met jon kibagi sarukni nangi saruk lupa lakh 13 makhai ama aduga nangonda phurakpagi extra on lupa lakh 15 amagani jesi na handak tasing angapog loinan hanglai nang sigi pesa se tuko dagi lawrak lira Walter na hai hoi ayin tuko de lawre ini jesi na haujuk phaw thajab ngamlamde aduna amkasu hanglai nang aseng bhaira o nang tuko manakta chatlaga pesa sing se lawruribra Walter na harai tuko ibani karbar tokse haiduna punna wari sanaduna gyan taminare jesi na hitlambadi hawgatuna harai kaino nang na siguma thabak tabu matamda ai wa amta taramdribase aduga na hakna sono suba tuko mami amaga karigidamakta karbar tawba haina yanaramibano mana engonda phuraklibase nang su uraba natra Walter na harai tuko ga ega yasinaba purae aduna karbar tokse hainaribani nangi nakutta pairiba pesa singdo yengo aduguma pesa do hapta khudingi nangonda laktoini hapta khudingi keji amamam yolabadi lupa lakh 13 ni lakatoise jesi na sauna harai Walter nang nengonda kem tairamdana kaigino mi phata aduga karbar tawnaba wa hainarami bese Walter na harai keji ama khaktani hapta amada ibani hana me sunglamba matam adudagi pung ama ani hena sunglabadi sungsoi sojana keji ama puthokpa ngamgani jesi na harai pung ama ani thengthabagi wa natene met keji ama sunglabagi machak material lokala degi logudoribano met sungbada changiba sudo haiba material ado kala degi logudoino jesi na harai haujuk ibani sungliba met to adu sungnaba honabada changba sudo singdo adu lawnaba honabada hapta ama hena change engonda adugi sumathakta sudo lawfam do mafam asidagi kilometer chani hena lapibani hangkat handa chatlibani aina masigini aina nongonda karige engonda hairamdana karbar tawribano hanglibase nang nahana engonda hanglambo orabadi masigi problem se asisu nang khanggadabani
Walter sumagi asoibudo khanglami Walter suma thasa aduna lehawi mathangi sinda Walter amadi Skylar doctor go unaduna wari sanarami doctor na hai Walter nangi sam kenbagi problem lera roine asumna haiduna phagi torami Walter na haire e Skylar su handak ti fana wajarebani magi su matang lapsilakadore aduna mahak su khara pathanba pami Skylar na hai Walter se hana gamana daba muhungda handak murti yamna intimate oi doctor mahak na handak murak yamna intimate orakliba se mahak khara phagale habagi khudam natra mahak na masa phagalapki khudam natra masibo doctor na haire madumakti ai confirm tawbu ngamaroi maramdi hauzik Walter gi chathariba kimo gi session sing ase asi hek marapada amuk hana test tawraga mahaki phibam phagalakte haibodo tasing confirm tawbu yagani Skylar haire doctor hidak nataba atoppa layengbudi yadabra haibadi ayurvedic kumba homeopathy kumba sugumbadi sizinaba yadabra doctor na hai madudi gesu kaide Walter gi kimo tawba sida asoiba lerak loidaba orabudi nakhoina phani khanba hidak to sizinaba ya anaba mi gi wakhalbu nungaigani hairabadi nakhoina sizinen ba hidak sizinaba ya aduga hidak charabadi sumsoi soidana phagani haina ka hena wakhal sagalubado adusu tawrunu kona tungda thamoi kaiba amadi wakhal nungaitabani yamna helakani mathangi sinda kaiba mayam thambam amada Walter amadi jesi makokta tupi amamu uptuna spek amuwa amam su upi tuko amadi mahaki geng sing lakpa ngarami jesi na haire film da sigumba asekbom famsida drug yon basingne unabdo adugi mataw tamaga nahakna asekbom fam asida makhoibu unase aduna kauribra Walter na haire kai ge sida unabase mafamse ichiksi mina su uroi nangdi karam mafamda drug ki geng unabage aduga karam mafamda drug leibage jesina haire hotel gumba park gumba natragana shopping mall gumba miyana tinba mafamda Walter na haire adudi kaigino jesina haire nang mi mayam tinba mafamda nongmaina kaptuna halamle haba pawta khrabra mi tinba mafam oirabadi drug ki kangbu duna ekhoibu hatoke hana plan taramamsu ekhoibu hatpa ngamkhigedra tuko lakpa ubada Walter na haire nang mafam asina tuko go unaba nungaitragasu ai itomda dum unage jesina haire ai adu mamiki thiri na teda tuko laktuna Walter da haire jesina ona khara di puthagre nang sawya deko mi se khara puthadragadi mina ejit tabu wali ado kaigino na khoina ngasi achikpom fam sida unaje na haire base mol gum fam amta thong hangdrabra ne tuko na haire haijenberg puthoro odna nangi poto Walter na met chakha ma puthorok tunapi tuko na yamna sauna haire kaigino asi khaktadi kg ma haina kidaine tuko ga lakmina bana pa amana haire cd kg ma kha ma khaktani Walter na hai ekhoi sungbada khara problem leiri adunani tuko na yamna sauna haire pot khitang sigiro nang na ai mafam asida koribase ai gi matam mangalibase kg ma kha ma gi lupa la kontra manga haina khibana tra nahak na pot se solaktrabani na nahak na purakliba kg ma kha si di lupa lak tara tret ma kha si khatang lawro aduga nahak ki awar pa pasado aduna ai gi matam manghan bagi pasane haina khalo masi haraga tuko na pasa bandal lama langjalakhi Walter na haire tuko nang na proko pasado loina piramo kg amagi lupa lakh humdra do madumak pulap piramo nahak aina sungba met sep taseng pami haba khange aigi met ase demand yam lei haba sun ha khanglaba natra maram aduna nahak na haju piram gadalba paisa ase ekhoi gi business ta paisa thadabani haina khallo tukona Walter gi manakta changsilaktuna yamna saung haire pharene lukokpa paisa do ai pirege kg amagi lupa lakh humphumanga aduga watpa lupa lakh manga do aduna interest o hello hapta khudingi Walter na haire nahak kg ani di lawbu ngamgadra wahai sitabada jesi mamit mana chap nyungi hana saramba mathadagi atak na amuk hena matha sarai tukona haire taw khanuba wangang uda khakta thongna phabu oiganu aigi pasase nongoda tolibase masi hana singnaba khanko masi haram lagam tukona proklama pasa lupa lakh 100 mak to pulap Walter da langsilam naga tuko amadi mahak lakminaba singda chatki Walter na pasa sun do khunduna chirang amada happy jesi di matha sarami jesi nanglai kaino nang hajik tawri thabak tubo mathangi sinda Walter amadi jesi gi mayumda hingsa photuna lerami Walter di mataw karamna kg ani putoksi ke haduna kok thada ba horami jesi na haire kg ama putoko pa matha sare kok paidun chele aduga kaigino nang kg ani yonge hairuiduna kg ani do sungnaba adu yamba material lo kara de lawrudono Walter na haire koina haju sujinariba sudo hairiba material do adu sizinargumsi sudo hairiba porasi sinus nabada sizinaba hida amani makoina pharmacy dagi chabun leiduna met oina sunglibani Walter na haire sudo leibagi mahutta sudo sabada changiba chemical singdo adu oina leirasi aduga isana material su sunglasi aduga met su dum isana sungjarasi
waltergi plan se tabada matha saramba jesi matha saba kharati phare aduga nokladuna hairei aduni dana walter nangi na famda plan amadi adum leirami dana walter na chema chet ama pidai aduga hairei chema chet asida yawriba pochai sing ase nahang leirao adu erabadi ibani gi plan se soidana yaragani jesi na chi rude iriba chemical singdo parami adu mahak paba tholamde walter na hairei madudu yawriba poching do pangbadi khare wagani adubu leidabadi yadabani jesi na hairei sidi kamai leidono aina pha paba thokte aduga sidi na tomda to horo ai yawba ngamro aidi tu ko hai kanguna thiba phangloido mfam amada yamna lamna chachakhrage walter na phamlambadagi hawatun hairei jesi ngasi se nangi punsi gi hananba numit ni haina khallo nangi lemhawriba punsi ado atau karamna hingadagi haibase ngasi nangi punsi gi hananba numit asida nangna lawgadoriba warep asina lepkadoribani nangna punsi chupa miki thie moine hingadra natragana thongna phaba moine hingadra haibado aduni nahaki wakhalni ibani na tawdoriba thaba asida changdraba yadraba pochai sing ase nangna tan kanamtana leiruba ngamoi mathangi sinda waltergi memde skyler gi tha sujlakpagi baby shower amap torami baby shower habedi party gumbani maya mathang wa hainarami pokadoriba angang pimcha dugi maming su holi haina tholami walter na video recording tawduna taibang phawdru machana pi holi da asumna hairami ibema holi babana nangi damakta yan masak thoksai nangna matam pumbada nangna chatpa mafum khudingda baba amadi emung manungi miyosingna nangbu yamna nuksi haibase nang matam pumbada kawgun ko hengna walter da hairei walter beer degi hena kanba yuga leitabra walter na lei asomda law hairaga makoi ani chaminaki walter amadi heng yu thaktuna wari sanarami heng na hairei nangi yu siga yamna chanagadaba pot ama engonda yawri masi haramlaga heng na sigar ama lokthorei walter na hairei aigisu ama pira udana heng na ma hairei nangwa masi thakpa yagadarne walter na hai ai hana de cancer na leirabasida amuk yaba yadaba leiribrane walter na hai sidi cuban sigar natro masidi USA da thakpa thingdaine hengna nokladuna hairei yade haiba thabaksina mahelabani nungaiba chaba yade haiba poto maduna mahelabani hawba yengo yu thakpase 1930 gi matamda lona yade haiduna thingambani adubu hojikti yengo yumthong khadingi yu leinarai kanana khangbono mathang chehida ganja hajik thinglise thinglaktabasu yai hengna hairei chummi met hairiba drug adusu ihana hana tholakpa matamda pharmacy kudingda phangnarami adubu hojikti mahakse phatte khalakpadi thingkhredana mathangi sinda walter amadi skyler bedroom da wari sanarami skyler na hai ngasai party da merina engonda pekpa gipto yamna tangundau male madu dukan da chatlaga handoklurasira aduga angangi waliba pochai sing diaper keke leinaba tawrasira walter na hairei nangna tawrido merina khanglagadi kona nungairoida walter na hairei nangna doctor da hidak nataba topa layeng khara haibado aisu kanna thibane ado aina ama thingnare masi yengune haiduna magi laptop to yenghali aduga hairei nabaho sweat lounge ko mafam asida lungs ke laying tawda yam kanai hai aina hariba mafam se masida chalaga amtang yengusirane skyler na nokladuna hairei nangna bo asiga mafam se chatpa hinagadrane walter na hairei nangna bo yaradi ila numita ai chalurage aduga nomaji numita halaklage aduga karam tawi habdo amuk yengase walter na asiga thawai yawung tawsi ubada skyler su mathamai penjaduna hoine phare chaluro haiduna hairami skyler di walter na sweat lounge ta chatpagi mingda kari tawgodori habududi mahakti khangjaba nate mathangi sinda jesi amadi walter jesi gi memda mahakna lerakpa pochai sing ado thangdoktuna mechung bachanana ba sem saba horami pochai sing do upada walter na hai nangna lerakliba se yamna fare jesi na hairei nangna hairapa matung ina loina leirabani amta wala mare pochai sing ase mamaldi fadana phajai nangna hariba pochai sing ase walter na pochai sing ado yenglami ado hairei mithal emin dikai chakre mithai emin yaudi nangna lerakliba pochai jesi na hairei maduni ne aina khara matha sari je madui poto khara phangba wai adu poto di yamna chection mafam amada thamba male aduna mithai emin di tongana lawdaba yararoi adubu aina mithai emin do lawro o haiduna mi khara da order di tawkhrabani ado mokhoina lupa lakh tara piyo hai walter na hairei nonda pesa myam leiri dudi adu pi thokrodana hana pesa myam lerame hojiti amta letre lupa lakh ani khitang haire pochai myam se leigraga asidagi hen amta lem hodre walter na hairei nang hairiba mido moina mithai emin kaidigi lawgani haige jasin hairei chemical supply tawpam mafam amma lei hai adudagi moina huralaga ekhoida pirakadobani mafam do security su yam actually hai aduga so su yam na chaw mum lon male madugini mithai emin huram lupa lakh tara piyo haibado walter hairei
adudi ekhoi isana oina chalaga huralurasira jesina hairei adudi matau karam hurangaduriba Walter manakta leiriba sanapot ama paiduna hairei masi sizinaduna hurangaduribani mathangi sinda Walter na sanapot adu lokthoi aduga screwdriver na handokchuna sanapot adu sidoklami aduga sanapot adugi manungda yawriba thermite singda loktholami jesina hairei adu thermite singdu sizinaraga kamaina hurandoribano Walter na hairei World War II gi matamda Germany gi teng Gustav Gun kauba ama lerami madugi Gustav Gun hairibdo Prithvida khwaidigi chawba tengni aduga mahakse kamyam sathibage haibabu kilometer 100 hena lapa mafamda em tamba matamda chap chana kapangami adubu asigumba sathigraba tengase sumnatagi lanmi ama khatangna thermite khaw amaga tawraga maithiba piki maramdi thermite hairiba potse mai hek thajaluba matamda saudoraktuna steel oiro jot oiro loina phawdatuna chatpangami inchi mari hena thaba steel faklang phawba sauthokpangami mathangi sinda skyline na merina pirakpa gift to handoki hajuna dukan da laklami skyline dukan mapuda sije yamna di fazai ado ai handok sarage harami dukan mapu duna harai nahak je receipt lebra skyline receipt yaude harai dukan mapu duna manak leramba security ama kausilaga harai security masigi ni pise senaramu ai police kaurukhige mana handoke hajuna purakliba podase dukan asidagi huran kiba poni skyline harami ai gi puchida pot amuk ta phawra laktri aina hariba se thajabiyu adugi poto aina huran banati engonda gift aina pirakpani dukan pu duna harami madu erabadi kanana nongonda gift aina pirakpano madu haira o natrabadi na hak jail da soiduna yoba tabani skyline hai madu fanamak oiduna su miron binupi amabu phajinduna thambase masi phattaba thabakni ka amamba sida mara lajadabi miron labi aibu thamlibase yamna maram chade maram aduna aishu tv reporter kauduna nakoin aibu karam tawna thammi habase haigani masi matungda skylar su nanthokpa yanaba kadar tawrami ai shor honba ngamdre ai angang unagadore ai labor tawba horakle hajun acting tusanarami wamaida upaile trabu tukan mapu aduna phatanungda thoklabadi tukan asigi mingcha thiragani amadi tukan asidami kanamta changlakla roi pakhal aduna skylar bu thadoki skylar na tukan adudagi hek thorpa matamda merida yam sound call tarami aduba phone do off lerame skylar na voice mail ama tharami nahak hujumak aiga unadaba yadabani nanga sanagadaba wari ama lere asomdana Walter amadi jesi mithal emin huranaba sem sarami mafam aduda sangniba guard sing adu round chatpa loiba ngarami makoi anina tanja yengduna mafam aduda khariba baw air sing do tadatlami aduga campus manungda changlami mirak narak yengduna chemical thampham mafam adu tana lakhi adubu guard sing do amuk hana round lakhi ngahak lotuna guard sing do chatkiba ngarami adubu guard to toilet manungda changki tanja asida jesi amadi Walter anina guard aduna changkiba toilet ado thong hangdokpa yadanaba thawrina kan kisinduna thamlami aduga mithal emin thampham adu yownaba makhoi ani chenki mafam aduda yowbaga loliba sojaw adugi mathakta makhoina purakpa thermite bag adu thanlami jesina hai masi makhol tholakadra Walter na hai adudi aichu khangde second 10 gi manungdari sojana khanglagani haiduna thermite adugi mathakta Walter na mai kamsinki mai kamsinbadagi thermite to mai chakpa horokhi aduga sojaw adu tatkhre Walter na thong hangdoktuna manungda change hek tawbada alarm khonglai jesi amadi Walter yamna thuna hathu thabak to losindaba yade haiduna manungda changduna pochai thiba hokre toilet manungda ke gar adu su alarm kholta abada toilet tagi thongnabu hani adubu ngamkhidre Walter amadi jesina mithal emin thirami adubu bottle masada mithal emil amta leramdre sumnagi drum achoba ngakta ngai lerame Walter na masidi achoba se oina purasi haduna makhoi ani ngamboi ngamdaboy daram achobu to thangduna puthoraki mathangi sinda jesi amadi Walter na me chungba chatnaba makhoi gi band start tarami Walter na tawbada yadraba aduda jesina amuk changduna ma tawke hajun start tarami handakti start horakle adubu engine do pumam mutkhare makhoi ani na kumthaduna yenglabudadi engine do maikhu ka duna leramle gari do thawba yararoi khanglabudadi jesina harai handakti aigi yumda me chungsi haraklanu ko ai yaba sungam ngamoi harami mathangi sinda jesi gi basement ta makhoi huralakpa mithal emin gi drum do gorong chentaraki Walter na sound harai tamna thadaro haiba natro jesina harai asuk lumbase ai tomdadi ngamde he jesi amadi Walter na drum do yamna wana yungkhatna bonarami Walter na amu harai nahaki yumseng asidi mi yengbala oidro mi laktana fajana haikoko jesina harai asnangna ningsingakpa yam phareda ayamta haidokhige hajuna mahaki yumjon gadiribani pidu phone tawduna hairami adubu yumyon bini pidudi magi karda phone thanonmaga mahakti jesi gi mayumdo yon masitnaba decoration tawduna lerami basement na Walter amadi jesi me chumbo hormi
Walterna jesida met karamna sungani taklami temperature kayada thamgani anuga kari step tawduni met sungani habase taklami Walterna hai hauji ibani tawribase asumna sum tawrabadi pung ani gi matungda met kg ani makhai sungba yarani jesina hai kaigino kg ani makhai harise kg ani khatana tro khoina sungdose Walterna hai kg amana khoina hana loksaluba adugini aduga kg amana khoi hapta amada kg ama yongi haikibodo adugini aduga kg makhai ama helebase asiga pasinarabadi ibani gi lupa lak ni phuni phudi sodanam ki phangagani Walterna makhata ibani ni ngarang hora lakpa mithal eminse asina hapta amada kg ani makhai sunglabadi matam phana yamnadi sungba yaragani jesina hai matam kayam kuina tawdoino aina habadi nang hakchangi phibamdo kayam kuina thabakche tawba ngamkhidoino aduga nangna noi emung manunggi paisa tangi haribado do lupa kaya talagadi yadoino Walterna hai paisa mayam tanja asida jesi gi mayum manakta mi lakwa horakle mi lakwa gi mukhol tarami jesi mamit mana chap yungduna phamlam madigi hawalagi aduga hai mi lakwa hore Walterna langdan tumina layo hai Walterna jesi da hai nang hana paw hai kidabro nupi tuda jesina hai ai di voice mail message ta khibani masidi ai gi iral nate ko Walterna hai nang na thokpa ama tawraga lakleba mi myam se chathan khro maduna trabdi loina khangna raklakni mathangi sinda miri dukan ama da sana khanduna lerami skylar laktuna hai nang engondagi kayam kuina lotuna leidoino aina call tobusu nang call paide aina nangi office ta laklabusu nahak na ai bu uduna ba haiduna leiduna chelibase kai maramgino skylar hai ai gi punsida numit adu mi ka belete ai bu huran bani haiduna mukhoina hairibani ai su jail jogodab kitang ngai bani medina hai nangi dukan adu ja kadawrino skylar na hai ai di nangi gipto hando ke na chalubani skylar na sauna hai kaigino nangna damai torido medina hai ai di nang haido kemta gyan ta dre kadawragini nang haidubo asumna wa thidok tu no walo lami medina khangna lot lage khanna lot khrabani na upai le roi khangla duna skylar su mayum da halaki jesi gi mayum da lakleba yum yengba singduna makha da met sungbagi manamdo khara di phorami nupa amana basement to amta yenge haduna changla ketawi dobu jesina changhalamde jesina thorak tuna yamna sauna hairami ayum se yolaroi nakhom yam chapi khro haduna kanna lauduna mayam du tan tholami mathangi sinda Walter mayum da halakpada yamna wara duna sofa da phamlami skylar laktuna juice glass ama pirei skylar na hanglai nangna chalu ge ham phamdo madu khara kanarak pra kamai tawge Walter na hai mafam matude angak pathodok ngatani skylar na Walter gi laibakta nusina kiss tawbirami aduga hairei kaino manam libasidi Walter na hai maduri kashnate da moi a mafam da tawba hida amagi manam orangani skylar su Walter gi manakta sorma pi honduna famtharei Walter na magin pi matawdu ubada hanglai kai tawrabagi nangbu kai nuai tabale bage skylar na hai Merina ekhoi party da laklaga piramba gipto nahak su khangidana mado mana tukanda gi hura lag pirak poirame aina handoki na chaluba matamda aise police na phagada bakitang ngai adubu Merina di khangsinada basaduna wa thedok lehawi aisu magi matawduda kaidawduno khangdabadagi halaklabani Walter na hai miyoba singse makhoi gi imung manungi ni hairabadi makoina tawba ngamdaba thaba amta leitabani Walter na hangai aina karigumba akhoi imungi dama phattaba thaba ama tawrure hairadi nang kari tawgani nang aibu police ta sinagadra skylar na Walter manak changsilaktuna hai madogi pakhumdo nang khangaga nungai roi haiduna phagi tarami aduga Walter da case to birami mathangi sinda makhoi gi hanagi drug yon pham aduda Walter amadi jesi tuko gi party lakpa ngairami ngai haki matungda tuko amadi mahaki party do lakle Walter na makhoi gi anawba sungba met to lokthokna pirami makhoi gi anawba sungba met adudi atiyama chu oi madu ubda kaino sidi hanaga machu manadi handakna blue ori base kari no hanglai Walter na hai anawba method ama seasonaraga toribani hanagi potto adudagi hena pot kanbani handaki sina jesi su hai blue machu ojarabsu hanadagi hena phabani handaki sidi tuko no hanagi matawgum met machet ama powder tana sugarami aduga manatonda chingsili pot ki mukun khangbuda tuko do yana pelami blue oigera yellow oigera oningba machu oisunu pot sidi pura polep kono ko haina hairami tuko galak mina banu pa duna kg masing olami aduga hai pot se kg ani makhaini tuko na paisa wali haiduna maga lak mina banu pa topa amata harami awar pa paisa sing do pigo haiduna harami tuko galak mina banu pa duna paisa sunda bo loina pirami tuko na hai haisen bak ibani paisa yamna tanga doribani nangi pot asidi yamna fe demand su yamna le tuko galak mina banu pa amana mo harai paisa di mayam tan dunia adubu nang na kawar dabadi nang kanai makhara thabak tawe habase sungkaw kaw ko Walter na kem ta haram dana chakki ge tawi tuko na wanga lak libanu pa du di yengduna hai nang haido kaino nupa aduna yamna kina harai makhoi se kanagi makhara thabak tawno haibdo khangan ge tawni
nangi makadam khoi thabak tawi habase khangan ge tawani tukon hai nangna haido moi hana khanglamno hana khaliro makhoi se apangbani hana khalira nangi se nupa dun khumi aidi nangi da makhoi da wa haibani makhoi bu kisan wa dun haibani tukona saun hairi nangna agi wa haibi bagi kai mathau ta bage ai se isane isa gi wa haiba ngamjadaba mi malorabra mataw asida walter na tuko da hairi akhoi masal saunogum si khara relax tawna si tuko sarambadagi nolagi aduga hairi heisenberg na relax taw hairakle asawo phatharo haire aduna ai saudre ai relax tawre hajana noklami nupa du so ingang ngak tuna no fena fetarami adu tuko na khangau tuna nupa du da chongsinduna kin thindalami aduga nupa do yam sathina futalami tuko gi sono chu mataw du ubada walter amadi jesi mihun suramde walter amadi jesi di pakhatuna maya ka duna chapjungdun lep tuna lerami tuko na nupa da fudat paloraga I tayriba makhoto utuna haire I urabar se heisenberg ngasi di punchai chai se heisenberg mathang hata amuk thenarasi ko haira maga chatki tuko ga lakminaba top nupa amaduna lemai da ta duna leiriba nupa do soro chingduna kar manung da hapchanki aduga kar tawduna chatki walter amadi jesidi wam taina di yenga duna lerami ingak ngak nei makhut masa thak thak niktuna lehawi ani do wadi ngangna di tamin na makhoi su mapam adudagi chatkare breaking bad ki season 1 asi episode 3 suba asina loire mathangi season episode 2 horok lagani adubu wari lijaba matamdadi season 2 haira roige episode mathang oina adum thajarak lage mathangi episode ta tuko gi sigumba sono subu matawsida walter amadi jesi wakal laitana karba tabu ngam khiga dawribra walter amadi jesi gi karamba anwba partner lakadawri bage aduga walter gi cancer gi fiba maduna karam tawdori bage habdo mathangda amuk taminnrsi akhoi gi episode asi karam tawi habdo akhoi da khangan birau like amadi comment tawbirmmu akhoi gi wari se support tawbiyu suksoi dana subscribe su tawbiyu adona pambirabadi adom gi marup mapang singda amadi emung manung gi miyo singda share tawbiyu wari tabal lakpi bagi damak thagachari mathangi hapta da su soidana wari tabal lakpiyu